Hi guys! mayam ay ngasi mayam imanda video ma puraga lae do ay video se mayam su dum uramani asige mayam se uraga su dum khangamani ko do ay do ngasi do ke bagi video ta urakani ba ko aduga ay do yamna ke badi haijadi ba ko mayam su dum khangi duni ay do ke badu jamna haite ado ke na ba poche chu ay di makhal suna leibado ado ay di leiti ba ko aduna ay khara leijabasina ay dum mayam da ke raga ulake ꯑꯩꯒꯤ ꯃꯥꯏꯁꯦ ꯑꯩꯅ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨꯅꯦꯀꯣ ꯑꯩ ꯀ꯭ꯔꯤꯝ ꯀꯔꯤ ꯀꯔꯥꯡꯁꯦ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯛꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯃꯥꯏꯁꯤꯒꯁꯨ ꯁꯤꯖꯤꯟꯅꯔꯛꯇꯦ ꯍꯥꯏꯕꯗꯤ ꯁꯤꯖꯤꯟꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯗꯥꯡꯁꯦ ꯑꯩ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯩꯗꯤ ꯕꯣꯔꯣꯂꯤꯟ ꯌꯥꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯤꯒꯤ ꯕꯣꯔꯣꯂꯤꯟꯁꯦ ꯑꯩ ꯃꯥꯏꯗ ꯇꯩꯔꯒ ꯊꯝꯃꯦꯕꯀꯣ ꯅꯣꯡꯉꯥꯜꯂꯒꯗꯤ ꯀ꯭ꯔꯤꯝ ꯇꯩꯇꯦ ꯅꯤꯡꯊꯝꯊꯥꯗ ꯑꯣꯏꯔꯁꯨ ꯑꯂꯥꯡꯊꯥꯗ ꯑꯣꯏꯔꯁꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯕꯣꯔꯣꯂꯤꯟꯁꯦ ꯐꯪꯗ꯭ꯔꯒꯅ ꯑꯩ ꯑꯁꯤꯒꯤ ꯕꯦꯁꯂꯤꯟꯁꯦ ꯑꯁꯤꯅ ꯑꯗꯨꯝ ꯑꯩ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯒꯅꯤ ꯑꯩꯅ ꯆꯦꯅꯦꯜ ꯍꯥꯡꯉꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯒꯤ ꯃꯥꯏꯁꯦ ꯌꯥꯝꯅ ꯗ꯭ꯔꯥꯏ ꯑꯣꯏꯌꯦꯕ ꯑꯩꯒꯤ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯌꯔ ꯂꯥꯚꯂꯤ ꯀꯔꯤ ꯀꯔꯥꯡꯒꯗꯨꯗꯤ ꯇꯩꯔꯨꯔꯒ ꯐꯨꯁ ꯂꯥꯎꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯉꯦꯕ ꯍꯥꯏꯗꯤ ꯆ꯭ꯔꯦꯠ ꯆ꯭ꯔꯦꯠ ꯂꯥꯎꯔꯦꯕ ꯃꯥꯏꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏꯁꯦ ꯀꯩꯁꯨꯝ ꯇꯩꯕ ꯌꯥꯗꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯩꯒꯤ ꯁꯝꯁꯦ ꯆꯣꯠꯂꯤꯌꯦꯕꯀꯣ ꯑꯩꯅ ꯉꯁꯤꯗꯣ ꯏꯔꯨ ꯊꯣꯛꯄ ꯂꯣꯏꯔꯒꯅꯦꯀꯣ ꯑꯩꯅ ꯀꯦꯕꯒꯤꯁꯦ ꯃꯌꯥꯝꯗ ꯑꯝꯇꯪ ꯁꯤꯌꯥꯔ ꯇꯧꯔꯝꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯀꯣ ꯑꯩ ꯑꯍꯥꯟꯕꯗꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯧꯔꯒꯦꯀꯣ ꯑꯩꯅ ꯑꯗꯨꯝ ꯀꯩꯀꯩ ꯇꯧꯕ ꯑꯩ ꯉꯁꯤꯗꯤꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯑꯥꯏꯂꯦꯁꯀꯁꯦ ꯑꯩ ꯍꯥꯞꯄꯒꯀꯣ ꯑꯩ ꯃꯌꯥꯝꯗ ꯎꯠꯂꯛꯑꯒꯦꯀꯣ ꯉꯁꯤꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯖꯕ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯍꯩꯗꯤ ꯍꯩꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯩꯅꯕ ꯈꯣꯠꯅꯕ ꯀꯔꯤ ꯀꯔꯥꯡꯗꯣ ꯑꯩꯒꯤꯗꯤ ꯀꯩꯁꯨꯝꯇ ꯂꯩꯇꯦꯀꯣ ꯈꯔ ꯈꯛ ꯇꯧꯕꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯈꯨꯠꯅ ꯑꯗꯨꯝ ꯇꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯀꯣ ꯑꯩ ꯀꯦꯕ ꯍꯧꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯒꯤ ꯗ꯭ꯔꯥꯏ ꯁ꯭ꯀꯤꯟꯒꯤ ꯑꯣꯏꯅꯅꯦꯀꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯔꯤꯡꯀꯜ ꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯁ꯭ꯋꯥꯏꯁꯦ ꯈꯨꯏꯔꯦꯕꯀꯣ ꯑꯁꯤꯒꯤꯁꯤ ꯌꯦꯡꯉꯨꯁꯦ ꯑꯁꯤ ꯈꯨꯏꯌꯦꯕꯀꯣ ꯎꯔꯤꯔ ꯎꯗ꯭ꯔꯤꯔ ꯁꯤ ꯈꯨꯏꯌꯦꯕꯀꯣ ꯑꯁꯤꯒꯤ ꯈꯨꯏꯔꯤꯕ ꯃꯐꯝꯁꯦ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯈꯨꯏ ꯑꯗꯒꯤ ꯑꯁꯤꯁꯦ ꯈꯨꯏ ꯑꯁ꯭ꯋꯥꯏꯁꯦ ꯈꯨꯏꯌꯦꯕꯀꯣ ꯈꯨꯏꯕꯁꯤꯒ ꯑꯩꯅꯅꯦ ꯑꯗꯨꯝ ꯀ꯭ꯔꯤꯝ ꯇꯩꯗꯕꯩ ꯇꯧꯔꯤꯔꯥ ꯍꯥꯏꯅꯅꯦ ꯑꯩꯅꯅꯦ ꯑꯗꯨꯝ ꯈꯜꯂꯛꯄꯗꯅꯦꯀꯣ ꯑꯁꯤ ꯂꯣꯇꯁꯀꯤꯁꯦ ꯍꯔꯕꯦꯜꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯂꯣꯇꯁꯀꯤꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ ꯑꯩꯒꯤ ꯀ꯭ꯔꯤꯝꯁꯦ ꯗꯦ ꯀ꯭ꯔꯤꯝꯗꯤ ꯑꯩ ꯂꯩꯔꯛꯇ꯭ꯔꯦ ꯌꯥꯝ ꯇꯥꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯗꯦ ꯀ꯭ꯔꯤꯝꯁꯦ ꯑꯩꯅ ꯂꯧꯔꯛꯇ꯭ꯔꯦ ꯂꯧꯔꯛꯄꯁꯤ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯗꯦ ꯀ꯭ꯔꯤꯝꯗꯣ ꯂꯧꯔꯛꯇꯔꯦ ꯑꯩ ꯉꯁꯤ ꯐꯥꯎꯕꯁꯨ ꯗꯦ ꯀ꯭ꯔꯤꯝꯗꯣ ꯂꯩꯕ ꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯅꯀꯣ ꯑꯩꯅ ꯂꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯗꯒꯤꯅꯦꯕꯀꯣ ꯁꯤꯜꯆꯔꯒꯤꯅꯦ ꯎꯀꯤꯜꯄꯇꯤ ꯍꯥꯏꯕ ꯖꯒꯥ ꯑꯗꯨꯗꯩꯅꯦꯕ ꯑꯩꯅ ꯂꯧꯔꯛꯏꯁꯦ ꯑꯗꯨꯒꯀꯣ ꯃꯌꯥꯝ ꯑꯩꯅ ꯄꯣꯠ ꯂꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 3,500 ꯊꯣꯛꯏꯌꯦꯕꯀꯣ 3,500 ꯊꯣꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯑꯁꯤꯒꯤ ꯁꯣꯜꯁꯤꯃ ꯒꯤꯐ ꯐꯪꯉꯩꯀꯣ ꯑꯩ ꯁꯣꯜꯁꯦ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯌꯥꯝ ꯆꯥꯎꯔꯦ ꯁꯣꯜꯁꯦ ꯁꯦ ꯃꯌꯥꯝ ꯁꯣꯜꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯔꯦ ꯐꯖꯩ ꯌꯥꯝꯅ ꯁꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯣꯞꯁꯟ ꯑꯅꯤ ꯄꯤꯌꯦꯕ ꯁꯣꯜꯁꯦ ꯄꯨꯈꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞꯀꯤ ꯍꯥꯞꯄꯒꯤ ꯕꯣꯛꯁꯇꯣ ꯑꯗꯨꯒꯤꯗꯣ ꯄꯨꯈꯣ ꯍꯥꯏꯅ ꯍꯥꯞꯄꯗꯨꯒ ꯑꯩꯅꯗꯤ ꯑꯗꯨꯝꯅꯦ ꯁꯣꯜꯁꯤꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯣꯜꯁꯦ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯩꯒꯤ ꯀꯦꯅꯕꯁꯦ ꯁ꯭ꯇꯦꯞꯇꯣ ꯑꯗꯨꯏꯗꯣ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯇꯥꯛꯄꯤꯔꯝꯃꯣ ꯑꯗꯣ ꯑꯗꯨꯝ ꯑꯩ ꯃꯊꯪꯗ ꯑꯗꯨꯝ ꯑꯩꯁꯨ ꯁꯦꯝꯗꯣꯛꯑꯒ ꯑꯗꯨꯝ ꯇꯩꯒꯦꯀꯣ ꯁꯨꯝꯗ ꯑꯗꯨꯒꯅꯦꯀꯣ ꯃꯌꯥꯝ ꯑꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯑꯁꯤꯒꯤ ꯇꯤꯐꯤꯟꯁꯤꯒꯅꯦ ꯑꯩꯅꯅꯦ ꯂꯁꯤꯡ ꯍꯥꯞꯄꯒ ꯊꯝꯃꯤꯕ ꯁꯤ ꯂꯁꯤꯡꯁꯦ ꯑꯁꯤꯒꯤ ꯂꯁꯤꯡꯁꯦ ꯆꯪꯉꯦꯕꯀꯣ ꯑꯁꯤ ꯐꯦꯁ ꯋꯥꯁꯅꯦꯕꯀꯣ ꯑꯁꯤꯒꯤꯁꯤꯗꯤ ꯐꯦꯁ ꯋꯥꯁ ꯇꯥꯅ ꯂꯣꯏꯔꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯇꯣꯅꯔꯁꯦ ꯁꯤꯅ ꯃꯥꯏꯁꯦ ꯑꯝꯇꯪ ꯁꯥꯞ ꯇꯧꯒꯦꯀꯣ ꯑꯁꯤꯒꯤ ꯇꯣꯅꯔꯁꯦ ꯃꯌꯥꯝꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯄꯁꯨ ꯌꯥꯏꯑꯕꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯀꯥꯞꯄ ꯌꯥꯏ ꯑꯗꯨꯒ ꯃꯥꯁꯦ ꯃꯊꯣꯟꯗ ꯀꯪꯁꯟꯈꯤꯅꯦꯕꯗꯣ ꯑꯩ ꯑꯁꯤ ꯋꯦꯠ ꯇꯧꯔꯔꯣꯏꯒꯦ ꯉꯥꯏꯔꯔꯣꯏꯒꯦ ꯑꯩ ꯑꯁꯤꯒꯤ ꯔꯨꯏꯁꯤꯒꯅꯦ ꯂꯁꯤꯡꯁꯤꯒ ꯑꯗꯨꯝ ꯀꯥꯞꯁꯜꯂꯒꯦ ꯀꯩꯅꯣ ꯇꯩꯊꯣꯛꯀꯦ ꯃꯥꯏꯁꯦ ꯁꯤꯅ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯅ ꯁꯨꯛꯎꯠꯕꯁꯦ ꯑꯩꯅ ꯎꯠꯂꯛꯇꯕꯗꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯈꯨꯏꯕꯁꯦ ꯈꯤꯇꯪ ꯐꯔꯀꯥꯟꯗꯅꯦ ꯑꯩꯅꯅꯦ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯅꯦ ꯑꯩꯅ ꯎꯠꯇꯕꯅꯦꯕ ꯃꯥꯏꯁꯦ ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯀꯩꯅꯣ ꯇꯧꯅ ꯇꯣꯅꯔ ꯇꯧꯈꯤꯕꯅꯤꯅ ꯈꯔ ꯆꯣꯠꯂꯤꯗꯅꯀꯣ ꯑꯁꯤ ꯑꯝꯇꯪ ꯀꯪꯍꯟꯈꯤꯌꯦꯕꯀꯣ ꯑꯗꯒꯤ ꯑꯩ ꯃꯊꯪꯗ ꯍꯧꯖꯤꯛ ꯑꯩꯅ ꯇꯩꯗꯣꯏꯁꯦ ꯑꯁꯤ ꯄ꯭ꯔꯥꯏꯃꯔꯅꯦꯕꯀꯣ ꯑꯩꯗꯣ ꯄ꯭ꯔꯥꯏꯃꯔ ꯇꯩꯔꯒꯦ ꯁꯤ ꯄ꯭ꯔꯥꯏꯃꯔꯁꯦ ꯑꯩꯅ ꯑꯁꯤꯡꯈꯛ ꯂꯧꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯃꯔ ꯇꯩꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯀꯝꯄ꯭ꯂꯦꯛꯁꯟꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯖꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯤꯅꯤꯠ 2ꯔꯣꯝ ꯀꯥꯟꯅꯔꯦꯀꯣ ꯗꯦ ꯀ꯭ꯔꯤꯝꯗꯣ ꯑꯩꯒꯤꯗꯤ ꯂꯩꯇꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯅ ꯅꯥꯏꯠ ꯀ꯭ꯔꯤꯝꯅꯦꯕꯀꯣ ꯑꯩꯅ ꯅꯥꯏꯠ ꯀ꯭ꯔꯤꯝꯁꯦ ꯗꯦ ꯀ꯭ꯔꯤꯝꯒ ꯅꯥꯏꯠ ꯀ꯭ꯔꯤꯝꯒꯁꯦ ꯅꯥꯏꯠ ꯀ꯭ꯔꯤꯝꯅꯁꯨ ꯇꯥꯡꯕ ꯍꯦꯟꯕꯅꯦꯕꯀꯣ ꯑꯩꯅ ꯑꯁꯤ ꯍꯧꯖꯤꯛꯁꯦ ꯗꯦ ꯀ꯭ꯔꯤꯝ ꯇꯩꯒꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯗꯦ ꯀ꯭ꯔꯤꯝꯗꯣ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯁꯦꯔꯥꯝ ꯇꯩꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯈꯨꯏꯔꯤꯕ ꯖꯒꯥꯁꯦ ꯑꯁꯤꯒꯤ ꯃꯐꯝꯁꯤꯒꯅ ꯍꯦꯟꯅ ꯅꯝꯅ ꯇꯩꯔꯕ ꯌꯥꯔꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯃꯌꯥꯝꯀꯣ ꯑꯩꯒꯤ ꯆꯤꯟꯕꯥꯟꯁꯦꯀꯣ ꯀꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯕꯦꯁꯤꯟ ꯈꯤꯇꯪ ꯇꯩꯁꯟꯒꯦ ꯍꯥꯟꯅ
ꯂꯤꯞ ꯕꯥꯝ ꯀꯩꯀꯥ ꯇꯩꯒꯗꯕꯗꯣ ꯑꯗꯣ ꯑꯩꯗꯤ ꯂꯩꯇꯦꯕ ꯂꯤꯞ ꯕꯥꯝꯗꯣ ꯌꯥꯝ ꯀꯥꯟꯅꯕꯅꯦꯕ ꯈꯣꯡꯅꯤꯡ ꯆꯦꯈꯥꯏꯕꯗꯁꯨ ꯗꯦꯂꯤ ꯕꯦꯁꯂꯤꯟ ꯇꯩꯕꯗꯅꯦ ꯁꯥꯊꯤꯅ ꯀꯥꯟꯅꯕꯅꯦ ꯅꯨꯡꯗꯥꯡꯅꯦ ꯈꯣꯡꯅꯤꯡ ꯅꯤꯡꯊꯝꯊꯥꯗꯤ ꯈꯣꯡꯅꯤꯡ ꯆꯦꯈꯥꯏꯗꯅꯀꯣ ꯕꯦꯁꯂꯤꯟꯁꯦ ꯐꯖꯅ ꯈꯣꯡꯁꯦ ꯐꯖꯅ ꯇꯩꯔꯒꯅꯦ ꯆꯣꯠ ꯆꯣꯠ ꯂꯥꯎꯉꯩ ꯇꯩꯔꯒꯅꯦ ꯁꯣꯛꯁ ꯎꯞꯁꯜꯂꯒꯅꯦ ꯇꯨꯝꯃꯣꯕꯀꯣ ꯁꯞꯇꯥꯃꯨꯛꯇꯒ ꯐꯖꯅ ꯔꯤꯖꯜ ꯐꯪꯕ ꯐꯖꯅ ꯀꯥꯟꯅꯕꯅꯦ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯒꯦꯀꯣ ꯃꯌꯥꯝ ꯁꯟꯁꯀ꯭ꯔꯤꯟꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯩꯔꯔꯣꯏ ꯁꯨꯃꯥꯏꯅ ꯇꯛ ꯇꯛ ꯇꯧꯔꯒ ꯇꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯞꯁꯜꯂꯦ ꯌꯥꯝ ꯅꯞꯄꯤꯑꯕ ꯑꯃꯗ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯑꯗꯨꯅ ꯑꯩ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯩꯔꯒꯦ ꯈꯨꯠꯇ ꯅꯣꯏꯔꯒꯦꯀꯣ ꯁꯨꯃꯥꯏꯅ ꯆꯞ ꯆꯞ ꯅꯞꯄꯒ ꯌꯥꯝ ꯅꯞꯄꯅꯦꯕ ꯂꯣꯇꯁꯀꯤ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯝꯒ ꯆꯪꯉꯦ ꯃꯌꯥꯗ ꯗ ꯑꯩꯅ ꯇꯩꯗꯣꯏꯁꯦ ꯀꯩꯅꯣ ꯐꯥꯎꯟꯗꯦꯁꯟꯗꯤ ꯑꯩꯒꯤ ꯂꯩꯇꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯑꯁꯤꯒꯤ ꯑꯩꯒꯤ ꯂꯦꯛꯃꯤꯒꯤ ꯀꯣꯝꯄꯦꯛꯅꯦꯕꯀꯣ ꯑꯁꯤꯅ ꯑꯩ ꯐꯥꯎꯟꯗꯦꯁꯟ ꯁꯦꯝꯃꯒ ꯇꯩꯔꯒꯦ ꯑꯁꯤꯗ ꯑꯩꯅ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯀꯦ ꯁꯤ ꯎꯔꯕꯁꯦ ꯐꯥꯎꯟꯗꯦꯁꯟ ꯑꯣꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯅ ꯇꯩꯔꯒꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯣꯝꯄꯦꯛ ꯇꯩꯔꯅꯤ ꯌꯥꯔꯦ ꯃꯌꯥꯝ ꯉꯧꯔꯣꯛ ꯉꯧꯊꯣꯛꯈ꯭ꯔꯦꯕ ꯑꯩꯒ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯒꯤ ꯀꯩꯀꯩ ꯇꯩꯒꯗꯕ ꯈꯣꯠꯀꯗꯕꯗꯩ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯄꯤꯁꯨꯝꯖꯦꯅꯤ ꯃꯌꯥꯝ ꯑꯩ ꯑꯁꯤ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯄꯤꯁꯨꯝꯖꯦꯀꯣ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯝ ꯑꯩ ꯉꯁꯤꯒꯤꯁꯦ ꯈꯔ ꯑꯗꯨꯝꯅꯦ ꯑꯩꯅ ꯍꯩꯖꯕꯗꯣ ꯀꯦꯗꯣꯏꯅꯦꯕ ꯁꯤꯒ ꯂꯩꯔꯦ ꯑꯁꯦ ꯑꯥꯏ ꯁꯦꯗꯣꯁꯤꯃꯨꯛ ꯇꯩꯔꯒꯦ ꯑꯗꯣ ꯑꯩ ꯀꯔꯝꯕ ꯃꯆꯨꯅ ꯑꯩꯉꯣꯟꯗ ꯐꯖꯗꯣꯏꯅꯣ ꯑꯩ ꯑꯗꯨꯁꯨ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯑꯁꯤ ꯄꯥꯔꯄꯜꯁꯦ ꯑꯣꯏꯅ ꯇꯩꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯠ ꯃꯊꯛꯁꯦ ꯇꯩꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯣꯛꯅꯔꯛꯀꯅꯨ ꯑꯩ ꯍꯩꯇꯕꯅꯦꯕ ꯀꯦꯕꯁꯦ ꯁꯪꯁꯥꯔꯒꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯦꯕ ꯍꯩꯇꯕ ꯅꯨꯄꯤ ꯍꯥꯏꯕꯗ ꯑꯩ ꯑꯃꯨꯛꯀ ꯀꯦꯕ ꯍꯩꯇꯕ ꯂꯩꯔꯝꯃꯣꯏ ꯑꯁꯤꯒꯤꯁꯤꯅ ꯇꯩꯒꯗꯕꯗꯣ ꯑꯁꯤꯒꯤꯁꯦ ꯍꯣꯔꯦꯟ ꯀꯣꯛꯊꯣꯛꯄꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯇꯜꯂꯕ ꯁꯤꯅ ꯑꯗꯨꯝ ꯆꯦꯔꯒꯦ ꯁꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩꯁꯦ ꯂꯤꯞꯁꯇꯤꯛ ꯇꯩꯔꯒꯦ ꯑꯁꯤ ꯌꯦꯡꯉꯣ ꯑꯁꯤ ꯑꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯄꯣꯠꯅꯦꯕ ꯂꯤꯞꯂꯦꯅꯔ ꯇꯩꯔꯦ ꯃꯌꯥꯝ ꯂꯤꯞꯁꯇꯤꯛ ꯇꯩꯁꯜꯂꯒꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯤꯞꯁꯇꯤꯛꯁꯤꯗꯤꯀꯣ ꯃꯌꯥꯝ ꯑꯩ ꯁꯥꯊꯤꯅ ꯄꯥꯝꯖꯩ ꯂꯤꯞꯁꯇꯤꯛ ꯇꯩꯕꯁꯦ ꯄꯥꯅ ꯄꯗꯅꯤ ꯀꯦꯕ ꯃꯦꯀꯥꯞꯀꯩ ꯂꯣꯏ ꯁꯣꯏꯗꯣꯏꯅꯤ ꯍꯩꯇꯕꯅꯤꯅꯅꯦ ꯄꯥꯁꯦ ꯍꯥꯞꯄꯒ ꯎꯠꯂꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯌꯥꯝꯅ ꯗꯦꯟꯖꯔꯅꯦꯕ ꯄꯥꯁꯦ ꯍꯥꯞꯄ ꯑꯩ ꯈꯔ ꯃꯨꯛꯅꯕꯒꯤ ꯃꯊꯧ ꯇꯥꯔꯅꯦꯕ ꯅꯞꯇꯤ ꯅꯞꯈꯔꯦ ꯄꯤ ꯇꯥꯔꯦ ꯂꯥꯏꯕ꯭ꯔꯥ ꯃꯅꯨꯡꯗꯒ ꯍꯥꯞꯄꯗ ꯑꯗꯨ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅꯒ ꯇꯧꯋꯤ ꯄꯤꯒ ꯇꯥꯔꯛꯏꯕ ꯑꯉꯛꯄꯅꯤꯕꯣ ꯇꯧꯗꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯕ ꯊꯕꯛꯅꯤꯅꯀꯣ ꯑꯗꯨꯅ ꯇꯧꯔꯤꯅꯦꯕ ꯍꯩꯅꯗꯕ ꯑꯩꯉꯣꯟꯗꯀꯣ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯔꯤꯅꯦꯕ ꯌꯥꯝ ꯋꯥꯅ ꯇꯧꯈ꯭ꯔꯖꯥꯠꯅꯦ ꯉꯁꯤ ꯃꯌꯥꯝꯁꯨ ꯎꯔꯕꯅꯦ ꯑꯩ ꯁꯤꯞꯇꯤꯂꯥꯗ ꯑꯃꯨꯛꯀ ꯄꯥ ꯍꯥꯞꯄꯨꯕꯗꯩ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥ ꯑꯃꯨꯛꯀ ꯎꯔꯝꯈꯤꯔꯣꯏꯕ ꯄꯤ ꯇꯥꯔꯛꯑꯦ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯃꯥꯁꯀꯔꯥꯁꯦ ꯈꯤꯇꯪ ꯇꯩꯁꯟꯒꯦ ꯉꯁꯥꯏ ꯃꯥꯁꯀꯔꯥ ꯇꯩꯍꯧꯗ꯭ꯔꯦ ꯃꯤꯠꯇ ꯃꯌꯥꯝ ꯑꯩ ꯃꯥꯜꯂꯤꯕꯣ ꯑꯗ ꯑꯩ ꯀꯦꯛꯈꯤꯗꯣꯏꯅꯦ ꯃꯈꯥꯗꯒꯤ ꯐꯖꯗꯣꯏꯅꯦ ꯉꯁꯤ ꯃꯣꯏꯅ ꯑꯩ ꯃꯁꯛ ꯊꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏ ꯉꯁꯤ ꯇꯧꯔꯛꯈꯤꯑꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯤꯇꯪ ꯃꯃꯤꯠꯁꯤꯗꯤ ꯆꯦꯛꯈꯤꯔꯦ ꯃꯃꯤꯠ ꯃꯈꯥꯗꯤ ꯆꯦꯛꯈꯤꯔꯦ ꯃꯃꯤꯠ ꯃꯈꯥꯗꯤ ꯑꯩ ꯃꯄꯤ ꯇꯥꯏꯌꯦꯕ ꯍꯧꯖꯤꯛꯀꯣ ꯃꯄꯤ ꯂꯣꯛ ꯂꯣꯛ ꯂꯥꯎꯉꯩ ꯂꯩꯔꯦ ꯆꯣꯠ ꯆꯣꯠ ꯂꯥꯎꯉꯩ ꯂꯩꯔꯤꯑꯕ ꯃꯄꯤꯅꯅꯦ ꯑꯗꯨꯅ ꯑꯩ ꯃꯃꯤꯠ ꯃꯈꯥꯗꯤ ꯆꯦꯛꯈꯤꯔꯣꯏꯒꯦꯕ ꯆꯟꯗꯣꯟ ꯊꯤꯟꯒꯦ ꯆꯟꯗꯣꯟꯁꯦ ꯁꯤꯔꯤ ꯀꯥꯡꯉꯔꯣꯏꯒꯦ ꯅꯈꯥꯡ ꯑꯣꯏꯅ ꯈꯤꯇꯪ ꯅꯝꯃꯒꯦ ꯁꯤꯔꯤ ꯀꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯩ ꯁꯤꯔꯤ ꯀꯥꯡꯉꯔꯣꯏꯒꯦ ꯃꯤ ꯃꯇꯧ ꯇꯝꯃꯦ ꯍꯥꯏꯔꯛꯀꯅꯤꯕ ꯀꯥꯕꯛ ꯀꯥꯕꯛ ꯑꯗꯨꯝ ꯊꯤꯟꯖꯜꯂꯕꯅꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯑꯕ ꯆꯟꯗꯣꯟꯁꯨ ꯊꯤꯟꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯕꯤꯟꯗꯤ ꯅꯝꯃꯒꯦ ꯕꯤꯟꯗꯤ ꯅꯝꯃꯒꯗꯤ ꯔꯥꯁꯤ ꯈꯪꯂꯩꯗ ꯑꯣꯏꯊꯣꯛꯇꯣꯏꯅꯦ ꯈꯪꯐ ꯐꯖ ꯊꯣꯛꯇꯣꯏꯅꯦ ꯌꯦꯡꯉꯨꯀꯣ ꯃꯧꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯟꯗꯤꯒꯤ ꯃꯒꯨꯟꯁꯦ ꯌꯦꯡꯁꯤ ꯎꯔꯕ ꯑꯩ ꯍꯥꯏꯗ꯭ꯔꯥ ꯕꯤꯟꯗꯤ ꯅꯝꯃꯗꯤ ꯈꯪꯐ ꯐꯖ ꯊꯣꯛꯇꯣꯏꯅꯦ ꯍꯥꯏꯕꯗꯣ ꯁꯤꯟꯗꯨꯔ ꯕꯤꯟꯗꯤꯒꯤ ꯃꯒꯨꯟꯁꯦ ꯌꯥꯗꯕꯅꯤ ꯑꯩꯅ ꯗꯣꯠ ꯑꯃ ꯄꯤꯔꯦ ꯕꯤꯟꯗꯤꯒꯤ ꯃꯈꯥꯗ ꯁꯤꯟꯗꯨꯔ ꯊꯤꯜꯂꯒꯦ ꯁꯤꯟꯗꯨꯔꯁꯦ ꯂꯦꯛꯃꯤꯒꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯤꯟꯗꯨꯔꯒ ꯕꯤꯟꯗꯤꯒꯒꯤ ꯃꯒꯨꯟꯁꯦ ꯌꯦꯡꯉꯣ ꯉꯁꯥꯏꯒꯤ ꯀꯦꯕꯁꯦ ꯐꯨꯜ ꯑꯣꯏꯔꯝꯗꯅ ꯐꯖꯔꯝꯗꯕꯅꯦꯕ ꯁꯤꯟꯗꯨꯔꯒ ꯕꯤꯟꯗꯤꯒ ꯅꯝꯕꯗꯒꯤ ꯀꯌꯥꯝ ꯐꯖꯊꯣꯛꯈ꯭ꯔꯕꯅꯣ ꯌꯦꯡꯉꯣ ꯑꯗꯨꯅꯤ ꯃꯧ ꯑꯣꯏꯔꯒ ꯁꯤꯟꯗꯨꯔꯒ ꯕꯤꯟꯗꯤꯒꯁꯦ ꯅꯝꯕꯤꯋꯣꯕ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯣꯏꯔꯒ ꯈꯨꯖꯤ ꯅꯥꯆꯤ ꯊꯤꯗꯉꯩꯒꯤ ꯕꯤꯟꯗꯤꯒ ꯅꯝꯗꯉꯩꯒꯤ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯂꯩꯁꯥꯕꯤ ꯁꯥꯖꯅꯤꯡꯕ ꯇꯥꯏꯞꯇꯀꯣ ꯑꯩ ꯄꯥꯝꯗꯦꯕ ꯑꯗꯨꯗꯣ ꯑꯩꯗꯤ ꯁꯤꯟꯗꯨꯔ ꯕꯤꯟꯗꯤ ꯅꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯀꯣ ꯊꯥꯖꯔꯒꯦ ꯃꯃꯤꯠꯁꯨ ꯖꯦꯛꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯝꯁꯦ ꯆꯣꯠꯂꯤꯕꯀꯣ ꯈꯔ ꯑꯗꯨꯝ ꯀꯪꯉꯦꯕꯀꯣ ꯁꯝ ꯆꯣꯠꯄꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤ ꯁꯤꯜꯛ ꯑꯦꯟ ꯁꯥꯏꯟꯁꯦ ꯑꯁꯤꯒꯤꯁꯦ ꯑꯩꯒꯤ ꯁꯤꯗ ꯂꯥꯛꯑꯝꯕ ꯏꯃꯥꯟꯅꯕꯤꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯅꯤ ꯑꯩꯗꯤ ꯇꯩꯖꯗꯤꯑꯕꯀꯣ ꯑꯗꯨꯝ ꯀꯟꯗꯤꯁꯅꯔ ꯑꯗꯨꯝ ꯇꯩꯌꯦꯕ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯒꯤꯁꯦ ꯃꯥ ꯁꯤꯖꯤꯟꯅꯩꯌꯦꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯅꯦꯕꯀꯣ ꯑꯗ ꯑꯁꯤꯒꯤꯁꯦ ꯁꯤꯖꯤꯟꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯗ ꯑꯩ ꯍꯧꯖꯤꯛ ꯁꯝꯁꯦ ꯍꯥꯜꯂꯒꯦꯀꯣ ꯑꯩ ꯆꯥꯎꯔꯥꯛꯄ ꯑꯃ ꯀꯦꯕ ꯂꯣꯏꯔꯦ
ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀꯦꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯐꯥꯁꯀꯤ ꯃꯁꯛꯇꯨꯒ ꯇꯤꯡ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩ ꯌꯦꯡꯉꯣ ꯍꯩꯇꯅ ꯀꯦꯖꯕꯅꯤ ꯁꯤ ꯐꯥꯎꯕ ꯀꯌꯥꯝ ꯐꯖꯔꯅꯣ ꯌꯦꯡꯉꯣ ꯑꯩꯅ ꯍꯩꯔꯝꯕ ꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯐꯥꯎꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯎꯔꯒ ꯃꯌꯥꯝ ꯃꯦꯀꯞꯀꯤ ꯄꯋꯥꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯅ ꯑꯩꯒꯤ ꯈꯔ ꯀꯦꯖꯕꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯅꯤꯡꯅ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯄꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ